ꯈꯥꯏꯗꯦꯝꯗ ꯃꯆꯥ ꯑꯅꯤ ꯂꯩꯔꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯅ ꯐꯪꯂꯦ꯫ ꯃꯤꯌꯥꯝꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯒꯣꯏ ꯈꯥꯏꯗꯦꯝꯗ ꯃꯆꯥ ꯑꯅꯤ ꯂꯩꯔꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯅ ꯐꯪꯂꯦ꯫ ꯅꯨꯄꯤ ꯃꯌꯨꯝ ꯂꯣꯝꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯌꯨꯝ ꯊꯨꯒꯥꯏꯗꯨꯅ ꯑꯪ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯥꯏꯗꯦꯝ ꯑꯣꯡꯕꯤ ꯆꯥꯎꯕ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯈꯥꯏꯗꯦꯝ ꯕꯣꯏꯅꯥꯎ ꯑꯦꯂꯥꯏꯁ ꯅꯥꯔꯦꯁꯣꯔ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯆꯍꯤ 10 ꯁꯨꯔꯦ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥꯗꯨꯅ ꯆꯍꯤ 3 ꯁꯨꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯁꯤꯟꯃꯤꯅꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯀꯥꯡꯕꯨꯅ ꯅꯨꯄꯤ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤꯉꯩꯗ ꯃꯤꯌꯥꯝꯅ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯈꯥꯏꯗꯦꯝꯒ ꯊꯤꯌꯥꯝꯒ ꯇꯥꯏꯅꯕꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯒꯤ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯌꯥꯏ ꯅꯛꯅ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯍꯧꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯅꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔꯝꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯗꯥꯛꯐꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯠꯄ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯗꯨꯗ ꯄꯨꯂꯤꯁꯀꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯁ꯭ꯄꯣꯠ ꯏꯟꯀ꯭ꯋꯥꯔꯤ ꯑꯃꯁꯨꯡ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯔꯤꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯕ ꯋꯥꯐꯝ ꯑꯃꯠꯇ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯧꯈꯠꯂꯒ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯃꯣꯛꯇ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯊꯝꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯏꯔꯝ ꯁꯤꯐꯥꯏꯗꯒꯤꯅꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯂꯩ꯫ ꯃꯄꯥꯝꯗꯁꯨ ꯍꯜꯂꯛꯂꯒ ꯂꯩꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯅꯨꯄꯥ ꯑꯁꯤ ꯆꯤꯡꯅꯕ ꯌꯥꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯥꯎꯕꯗꯤ ꯃꯄꯨꯔꯣꯏꯕꯗꯨ ꯐꯥꯗ꯭ꯔꯤ꯫ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯈꯤꯕꯗꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯇ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 70ꯗꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯈꯜꯂꯛꯈꯤꯕ ꯃꯤꯍꯨꯠ 70ꯁꯤꯡ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯗ꯭ꯔꯦ꯫ ꯏꯁꯝ ꯁꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯈꯣꯡꯒꯥꯎꯅꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯆꯤꯟꯀꯣꯀꯤ ꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯅꯕ ꯗꯤꯃꯥꯟꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯂꯥꯟꯗꯥ ꯆꯠꯊꯔꯤꯕ ꯑꯟꯂꯣꯐꯨꯜ ꯃꯤꯂꯤꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯔꯨꯑꯣꯏꯅ UPF ꯀꯦꯅꯣꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤ꯫ ꯁꯨꯒꯤ ꯈꯨꯌꯦꯛ ꯄꯤꯅꯕꯗ ꯌꯥꯎꯔꯤꯕ ꯒ꯭ꯔꯥꯎꯟ ꯔꯨꯜꯒꯤ ꯌꯥꯅꯕꯁꯤꯡ ꯉꯥꯛꯅ ꯆꯠꯀꯗꯕ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯕ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠ ꯁꯨ ꯆꯠꯅꯕꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯨꯟꯃꯤ ꯃꯩꯇꯩꯁꯤꯡ ꯑꯃꯗꯤ ꯂꯥꯟꯗꯥꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯝ ꯊꯦꯡꯅ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯦꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟꯗꯤ ꯂꯩꯇ꯭ꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯒꯤ ꯋꯥꯐꯝꯁꯨ ꯂꯥꯞꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛ ꯄꯊꯥꯞꯅ ꯄꯤꯕ ꯃꯤꯌꯥꯝꯒꯤ ꯍꯛꯁꯤꯡ ꯃꯠꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯝ ꯊꯦꯡꯅ ꯄꯦꯟꯗꯕꯁꯤꯡ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ BJPꯒꯤ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯅ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯄꯥꯝꯂꯕꯁꯨ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯈꯪꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯄꯣꯠꯂꯣꯏꯗ ꯑꯐꯕ ꯐꯣꯜ ꯐꯪꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯗꯦꯜꯂꯤꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯁꯨꯛꯂꯤ ꯄꯥꯏꯔꯤꯕ BJPꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯄꯨꯔꯛꯄ ꯉꯝꯂꯕꯁꯨ ꯀꯨꯝ ꯄꯨꯕ ꯃꯑꯣꯡꯒꯤ ꯊꯧꯑꯣꯡꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯧꯇꯨꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ PR ꯂꯩꯉꯥꯛ ꯃꯇꯝ ꯁꯥꯡꯅ ꯊꯝꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯕꯨ ꯑꯇꯝꯅꯅ ꯅꯝꯊꯕ ꯄꯥꯝꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯈꯤꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕꯗ PR ꯃꯈꯥ ꯁꯥꯡꯇꯅ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯕꯨ ꯑꯣꯏꯔꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯁꯦꯡꯕ ꯐꯤꯔꯦꯞ ꯑꯃ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛ ꯄꯊꯥꯞꯅ ꯄꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯁꯤꯡ ꯑꯊꯨꯕꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯒ ꯏꯔꯣꯏꯅꯅ ꯃꯤꯇꯣꯞꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯈꯨꯠꯂꯩ ꯊꯨꯅ ꯇꯛꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯖꯅꯋꯥꯔꯤ 16ꯀꯤ ꯃꯃꯥꯡꯗ ꯂꯩꯍꯟꯅꯕ BJPꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2016ꯀꯤ ꯖꯅꯋꯥꯔꯤ 16 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯕꯦꯖ ꯇꯧꯕ TV9ꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ MLA 94ꯅ ꯁꯧꯒꯠꯀꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅꯗꯤ ꯁꯦꯄꯔꯦꯠ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯅꯠꯇ꯭ꯔꯒ ꯑꯣꯇꯣꯅꯣꯃꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯎꯔꯣꯏꯗꯧꯔꯤ꯫ ꯂꯣꯏꯅꯅ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ
wari sanaduna warison ama purakpa pamli miyamgi oiba yanaba ama semgatuna tangdu laitaba phibam ama lehenba haibasi anob lenga adugi khwaidagi chawa singnaba ama oigadawri Manipur Legislative Assembly ki MLA home fulebigi manungda nifuga marina anob lenga aduda sabatkani MLA singi oinadi chapchana laiba haibadudagi hendok labani phibam asi yenglaga BJP na Manipur miyamgi lenga ama amuk hanjal hanaba thawrang torokpani hairi December 10 ga marida New Delhi da laiba BJP headquarter da party adugi organization minister sing yauna aruba mifama pangthoki mifamaduna lebak semki lambiyama semnaba khanaki kanana chief minister ki candidate oigani sungsinariba party singa karamna seminagani amsu anoba lenga ama sembada oithokpe yaba rajniti ki lambiyama semgani haibasini BJP ki lusingba Manipur ki president ro lokthokuna republic ti mamangda anoba lenga ama hanjalhanba pamli matam sangna rajniti amsung oil thawdagi matangda leptuna leuraba matung phibam adu loisindona anoba lenga adu semlakadabani adum oinamak khongthang adu araiba amadi oidri koki group ki oiba organization khara koki human rights council village volunteer koki zogamna singmana separate union territory natak autonomous administration ama demand tawduna leiri December kunda village volunteer of Stem Zone koba organization amana thador ki cherol da hai koki MLA singna mite MLA singa New Delhi unakiba adu nungnaningai oiba amani lonena makoina anoba lenga ama semnaba su honari adum oinamak oidiba phibam adu khangadabani proof ani asik hojekti geographically amasung politically khaidoknaduna leiribani marmaduna koki singi oina separate union territory ama mathau tari makoigi political and administrative demand adugi matangda chapchaba thajaba ama pijaba fawba hojek BJP na paikhaleba thawrang adu ayapa pibada kudong sadaba legani haidi pawgili kuna sigi matungina koki zo phur ki manungda leba MLA kharadi separate administration ge demand adu phongna sawatli asigoma phibam asida tangdu leitaba natraga lenga ama sema haibadu achobo wang amadi oiri Central government dagi phangba paw amagi matungina Manipur ki manungda ani suba autonomous ama lehenbagi lambi leite hairi center na hojik wari sanaduna yanaba ama puraknaba honari koki MLA amasu organization sing anoba Manipur ki lenga ama semada sawatkani haibagi thajaba lai hairi lenga sembagi matangda MLA singda yenglurabadi chapchana masing lai adum oinamak singnaba ama oiribadi tangdu laitaba hanjalhanba amsung socio political gi lamda yanaba amata laitaba asini koki phuruk ki oinadi administrative solution ama demand tawri masina anoba lengak sembada achoba singnaba ama oiri adubo hamningai oiriba wahangdi Manipur anoba lengak ama January manungda lakadra natraga president ron maka sangthan laikigadra haibasini Manipur da tang taba phibam leitriba fawba mikok thihandanaba political parties singna yana khare Manipur da tangdu laitaba phibam hanjalakpaga loinana Lanjinariba IDP sing masa-masagi yumda hanjinriba fawba mikok thibagi thabak yaithok pinaba Ministry of Home Affairs taksin bahaina tongan ba political parties singi mihut yauna campaign for just and fair delimitation pangthokpa Imphal East ki konungmangda leiba lamyan sanglanda pangthokpa mifamaduda political party tarahumdogi mihut tharaknaba sililangni singna chebau thaki somnatagi Naga People's Front natana ate party pumnamaki mihut sing saruk yakiba party sing adudi BJP Indian National Congress NPP MPP amadi JDU na tongan ba regional amadi national political party ni mifamadu da lawkiba maruiba warip singdi Manipur da hauji oidiba phibam asida kumjali singani kunga taret census pangtholabadi chatnaba yaba census ama oiroi aranba census da yumpham oiraga delimitation ki thawrang lakolabadi Manipur ki tongan ba yellow purup singi demographic representation da akaiba kya lakani premature oiba census amadi delimitation na mitok kya lona yaba mongda missing Yahon kiduna kudong tininga ohelakpa yai census ek lising ama samapan nifuga nipangi section ahung gi matungina kumja lising ni kunga tareta Manipur da pangthok kadriba mikok thibi thabak asi state asida mahuksa gi pibam hanjilakpa loinana IDP sing masa gi mayumda hanjilaba amasung mahuksa gi matawgum administration gi thabak thorom sing pangthokpa loinana state ki mafam kudimak tha aki akang yaudena satuk sasin tawba yaraba amasung National Register of Citizen update tawduna natraga manaba makal gi thoksin ma puthokduna mapal lebaktagi kangnon kaina sangsilakpa illegal immigrants sing khandoklaba matungda pangthokadabani Manipur da leiba political party pumnamakna warap sing asi punna amadi tongan Ministry of Home Affairs da pisinduna matang saraba matamda mikok thibagi thabak paket pinaba taksin bahaina su warap lawki Bharat ki state singi DGP sing da anti terrorism squad linkhanaba Amit Shah na khangan khre Union Home Minister Amit Shah athoba matamda Bharat ki state singi Director General of Police sing da athoba matamda anti terrorism squad linkhanaba khangan khre mahakna hai Common Anti-Terrorism Squad asina leibak sinba thungbada terrorism sing thengnabada hena khudong sahalagani leibak sinba thungbada amatu ina chapmanaba mongda thengnaba ngamgani ATS ke mifam hogdopki thoramda Amit Shah na makhatana hai National Investigation Agency na
ATS सेमगꯠनबा थौरांसिंग पाइखटली NIA na sinduna New Delhi da pangthokkiba mifamda Union Home Minister Amit Shah na makhatana phongdokkibada leibak sinba thungbada chapmanaba matamga chunaba mechanism sizinaduna terrorism maru phangna muthatnaba honasi thauram aduda NIA gi personnel mapanda seva padak amadi rida padak pidun ikai khumnaba utki mana asi makhuina counter terrorism thengnabada paikhatkhiba singthaningai oiba thabaksingi damakta pibani hairi